Isinilauksing Puran Tabamitina, Taram Nokshir, Hojikta News Media Singda Donald Trumpna Ceasefire Yanare haina Tourambadu Yanabagi Mami Taraktere Tatkre Ceasefire violation da Dumina Lae Wase group tasu Pung Ani Muki Mamang de Dumina Hijakibini, Masi confirm Pazna, Tadraga the video Semba Numaiti haina. USA President se an Oirapana Karino Kokse Kitang Yadabadona Ui. Magi haktakta malim prithibhi ase tumbra karinoma admaina tawgadori magi wakhanda ngaihaki lakpaduni mana ngangning bangang libase peace ceasefire haidibase Nobel Peace Prize pambagira karigino khangdre mana tawraga silanglaga India Pakistan la loishalle Iran Israel la loishalle kain hairaga 2009 da Barack Obama na phangkiba Nobel Peace Prize ado mazu phangba pamba aduma Manbagi waklo nama yauri. Qatar gi military base da Iran landaru raba matung ceasefire se yadi yanaru rabani. Adubu Israel na hairi Iran missile capsule haina. Iran madu tawkibalaite Israel na missile capsule gide haiduna dumaina Amuk yele. Israel gi defense minister Israel caste na order tawkre. Iran da landana ba ceasefire tugai haibagi adumaina maranda. Asigi missile capsule pa asida Israel da miyo ahum sihan khare haidi amana kabla I hai amana kabla khidi hai kanana kapro khangdri Donald Trump na lana se khama ngamle lana se lotion ma ngamle haiduna nakalam da kan harauri khoigi Nobel Peace Prize gi manglan amada Irana ikhoina lana se ngamme mission me amama capsule asina maram oiraga Israel amang ata kayama thon khare makhoi ngamdabana maram oiraga Habdi Israel na Aikoji Purapuri into Bangam Dabana Madam Oirga USA Yaholak Pani Asini Nakala Madamuk Israel na Aikoina nuclear site to Gainabo Honabado Karatangheim di Tukaibanga Magamapung Pana Tukaibangam Dabadagi USA Yaurga to Gaire Lana Se Aikoinangam Le Haiduna Nakalam Damu Harauri Iran among the Haikibile Wari Sana Secret Sukaidi Devandako Devantok Tokshi Israel Gikokak Toribase Han lepalu, makujam yawi Israel na se han lepalu asini. Adu lep tragedi wari sana banga moy Israel matakta du mission capsun duna igani asini. Ama magi wanate lan haibase patti kari su khangje da mission kaya amada awa papiri. Thawai mangli. Laipam sapam thapam mathok maram khangloi doini. Ceasefire purokpana di fai. Adubu ngahaki mamang da Iran Israel ceasefire Yanare haina Tourambadu mission capsule capsun khidi haiba asina maram oiraga yana khidre lana se Makha Chathakhigane phibam da dumaina laikhremu asiarga puran thaba meitena kaina na baya thang nijari kanglipa imana yaifare yafaminarasi